कुकी नार्को टेररिस्ट सिंगना बोम कापसिंदुना फमुंगदा तुमजरिबा अंगांग अनिबु हातखिबा अमदि ममाबुना सोहनखिबगी थवंगबु यानिंगदबा फोंदोक्तुना ngasi nungthil Khangabok Higher Secondary School mamangda National Highway 102 tangkhai thingduna wakat mifam phamkhre Khangabok ki maira paibi sing amadi yot singna sinduna phamkhiba sit in protest aduda saruk yakhibi maira paibi luchingbi TH Muhinina fongdorakpada Manipur lengak amadi India lengakna miyamda sanariba lila asi karino masi miyamna pende asuk koina chatharaknaba irang asida loishinbagi mahutta michang mikhai naiba meeting yengbiba kuki buna yokhatlaga thambiba maitei purupuna ngaihak laitana hatpagi thabak chatharakpa asi India amadi Manipur lengakna athubada loishinbiyo haiki tumduna lairiba pikliba angangsingbu bom kapsinduna hatkiba asi yaningde hairaduna khongjang changsiluba miyoi singbusu mayang sifai singna nongmaina kaptuna hatbiba asok apan nanghanbiba asi thamoi shokna yaningde hairaduna ka henba thong asi makhatana tawbiganu haiki mahakna makhatana hai kuki amadi maitei furup ki marakta lairiba chayetnaba asi India amadi Manipur lengakna athuba matamda loishenbiu kuki buna support tawbiba chingdana lo ama chatpa tampaktana lo ama chatpa masitas natana santi leire haiduna maitai IDP singbuna mayumda changu haiba aduga karigidamakta ahingda bom langsilakpano hairaduna thawong asi thamoi shokna yaningde haiki ngasigi wakat khongjang aduda kuki narco terrorist sing maru fangna muthat kadabani Manipur da thokliba irang India government na loishilu amadi angang hatpa mihatpa miyamda khanghalu haiba kholau singsu lauki maru phanna kuki terrorist maru phanna kuki terrorist maru phanna irang India government na Manipur da thokliba irang India government na Manipur da thokliba irang India government na Allah apa miyata Nasigi asigumlaba thamoi sopat hodo haiba tare si yauna pikliba angang tha manga da ngariba angang amusung sahi manga da ngariba angang tungkhun tang talingai matamda koki terrorist singa khang khangaudana bom langsalakpa maram maduna matam zadana thawai mangiba ase asuki matik thamoi sokna mama amu oina thamoi soi yaningde India gamel amadi Manipur gamel anina sanabiri balila asi kaino masi mama obi penjadre yan maram di karigino harakanda asukira pamatam se haugi 2023 gi mi gi tang ahumdagi chatharaliba sathira pa thodo kayada nakal animak mi chakmana ba mi de ye biraktaba haibadi koki buna koki hariba Kurup ase khujo khara khaktane haidana ekhoina laujai maram maduna kuki buna saugalaga thambiba maitei phurupuna ngaha laitana hauja ekhoigi hatpagi thabak chatharakpase India government amasung Manipur da panbirba government anina athubada mase loisanbiu masi tawbiganu mama obi ekhoina thamoi sengna ekhoina media gi thongda ekhoina haijari laigidraba isasing amadi hariba isasing je sibada yaningde haiduna ekhoina khongjang changchaluba mioi busu tamthina mayang sebaising nieklaga moigi khuthangda thawai mangan biba asok apan nangan biba mase ekhoi thamoi sokna yaningde masi makha tabada masi tawbiganu amasung hauji chathariba koki amasung maitei hariba group anisigi marakta leiriba chayena ba ase India government amasung Manipur government na athuba matamda loisan biu mase la nate masila nate ekoi ki thamoi da lane haina khanjate Manipur da khundari ba phuru khudima ekoi isilina ngotani ekoi amatani haiba wakhalong je loina na ekoi na ngasi boda leijabani maram maduna koki buna support obiba chingdana lu ama sapiba tampatana lu ama sapiba leijari ba isilina tampaki maitai haiba phuru puna ekoi peace oire ekoi Manipur da ekoi irang leitre ekoi shanti oire noina yum da sangwa haidana loina tansin birapa matungda ikhang khangawdana bom karigidamata langsin birapa karigidamata tumni be isasing hatpibno isasing hatpado yaninde haidana khongjang changsil be isasing boda moina minungsi laitana mayang sibani laga hatpibna tro masi ekoi mama moina ekoi thamoi sokna yaninde masi ekoi condemn tawi